खुलुमजरे ISTV न्यूज़ बैंक ताबिर पुनो पुतराम नोक्सरे हुजहन बदा मरुब पाउ लोगिसे सही सिदा पांगथोकदुरबा लोकसभा मिखलगी अवांग नोंपोक लमदमगी ओइना बीजेपी के इलेक्शन कैंपेन नरेंद्र मोदी नंगसे इम्फाल दा होदोखरे हुजि पाउ संदरम पिजरे थाखरगी मतुंगदा पांगथोकदुरबा लोकसभा मिखलगी अवांग नोंपोक लमदमगी ओइना बीजेपी के इलेक्शन कैंपेन ngasi प्राइम मिनिस्ट्रियल कैंडिडेट ओइरिबा नरेंद्र मोदी ना इम्फाल लाक्तना होदोखरे पासोई केंद्र की मनुंग सन लेबा लांगजिंग सिंह ममांगदा पांगथोकबा इलेक्शन कैंपेन अदुदा मणिपुर की मफम क्यादगी लाकपा मियोय क्याना सरुयाखे मेरी ऑफर आज भी खुली है। मैं फिर से यहां से कहता हूं, नॉर्थ ईस्ट की सभी गवर्नमेंट्स 200 महिला पुलिस को गुजरात में डेपुटेशन पर भेजे। 2 साल के लिए हम रखेंगे, फिर 2 साल के बाद नया बैच आए, उनका सारा खर्चा हम करेंगे। आप कल्पना कर सकते हैं रोजगार की कितनी संभावनाएं बढ़ जाएगी। आपको गुजरात अपना लगेगा, गुजरात वालों को मणिपुर अपना लगेगा, नागालैंड अपना लगेगा, मिजोरम अपना लगेगा, मेघालय अपना लगेगा। नेशनल इंटीग्रेशन का एक अद्भुत काम होगा। लेकिन दिल्ली में बैठी हुई सरकार, न इनके पास इस प्रकार की सोच है, न ऐसा कुछ करने का इनका इरादा है। और इसलिए भाइयों बहनों, हमारी सब विकास की योजना में नौजवान को रोजगार मिलना चाहिए, स्किल डेवलपमेंट के अवसर पैदा होना चाहिए, नॉर्थ ईस्ट के अंदर अच्छी से अच्छी यूनिवर्सिटीज होनी चाहिए, नॉर्थ ईस्ट में बढ़िया से बढ़िया इंफ्रास्ट्रक्चर के लिए कदम उठाने चाहिए। मैं यहां आया, मुझे सब लोग बता रहे थे, साहब यहां सामने ही नेशनल हाईवे 53 कितने साल हो गए लटका पड़ा है, नहीं हो रहा है। इसको पूरा करना है कि नहीं करना है भैया? नेशनल हाईवे 53 का काम होना चाहिए। जरा बोलो तो होना चाहिए, होना चाहिए। ये लोग कर पाएंगे क्या? ये लोग कर पाएंगे? मुझे काम देने की तैयारी है, मुझे काम देने की तैयारी है, मैं करके दूंगा भाइयों बहनों, आप हमें मौका दीजिए। ऐसे क्या रुपये बर्बाद करते हैं क्या? नरेंद्र मोदी ने इम्फाल लाक्तुना सही सिदा पांगथोकदुरबा लोकसभा इलेक्शन की कैंपेन हौदोकिबा सिबु यानिंगदबा फोंदोक्तुना URF ना कौकिबा जनरल स्ट्राइक ना मौसागी पुंसीदा अहोंबा पीखे। मरोइबा कैथल सिंह हांगनखिदे पैसेंजर सर्विस तब गाड़ी सिंह निंगथिना सेनखिदे लंबीदा गाड़ी सेनबगी सांग हंतखे। पनबयाई ngasi ayuki pung 10 minute contractor lom chatpada charter flight amana Narendra Modi Imphal airport ta thunglakibani mapu mafam aduda BJP gi national in charge Tapir Gauna lusingduna taramna okay VIP room da ngayak pothar bamatungda lanai helicopter amada langsing gi damak airport thadoke ngasi upung tarelom taba matamda ukul district ke kamjong sub division ki makada sasat police station ge manung senba krihe amasung ningso khulgi lona bom phomomada sakangdaba singa nepumari subasam rifles ke kangbu amaga khuthona krehari ISTV news na phongba pauda bom yauna nongmai kya kapna kibigi pau akoi bada leba khunja singna tanake helicopter paibesu uke Assam rifles ki maikaida asopan yoromba yai hairi Society for Sustainable Development amasung Nepra Major Pukri Mapal Youth Development Association senduna Nuvid Mangani sungna sathagedaba Community Based Disaster Management Training Program Sagobal Nepra Major Community Hall hokre Training asidamio inefuna saruyari Society for Sustainable Development ke Secretary ke Manimohana Manipurda Jwar haba yauna tuan ba mahuk sana thuan ba khudong thiba sing thorakpa yabgi sang wangna leba mafamni miyamna matokramna masi mayok nagadage haiba khangan ba matoktai haike Chunaba Tascal 7 yongna Arapumatandi Akogi Ladiba Manipuri Pal area gi town sida ladiba construction akogi
building se collapse to give ya gi tarja lakpa adum collapse to na collapse na yamna kare hatare disaster ma thok ya gi tarja lakpa na ikena architect ne business bezel habita adabu disaster habis di apu katti wa punate makan maka ke agi disaster lai bani ADC Senapati ki Chairman Henry na Haikre London sigi jati kanglu khudimagna tongan ba lining listed chatnarabasu mayorol dagi loinaраklaba nat ki thorom sing mangal loidabani Silivai Naga Union Senduna Senapati District ki Live Village da sathariba ani suba cultural carnival gi homni suba numit ki cultural festival hodopugi toromda mangna phongdokhibani Pamai jati gi mayorol dagi lerlaba nat ki thorom sing yokhanaba pandamda pangthokliba thorom asida khul kungamari na sarugari RS Henry na makha taraduna Senapati District ta leiriba jati kanglup singna makhoi gi mangtharuraba nat ki thorom sing yokhanaba ihoma lakpasina ipa ipu singi khongul libada asobu mating oiragani amaromda ADC gi maikai digi mating panglabasu sarkar na makhoi da sakti pi dabana karigumba mata tawbangamde siedadi sarkar na sakti pi hai adubu piriba si kalaidano hangningi myam gi thabak tawba ngamna ba ADC singda pipam tawba sakti sinabi haiki tungda cultural program kyasu utke UNLF ki Lanmi Sanglof Manipur People's Army ge Kungatre Subamapo Kumlun Numit Asida Lanmi Sanglof Asibu Lamjing Lamtak Pikibagi Todang Puriba UNLF ki Military Affairs Committee na Manipur da Kunda Minariba Furup Kudimaki Mafamda Anoba Sahi ge Musung Ningtam Lalogi Yafa Pauzil Pirkli Military Affairs Committee ge Acting Chairman Kundongbam Pambaina Thadrok Paserolamada Loilam Sendopa India gi Makutagi Manipur gi Ningtamba Hanjinaba Miam ge Musung UNLF ki Apun Balangjing Asida MPA na Yeknaba India gi operational force ka mayok na bangam libasi purupsa singna thamoi sengna lalaw asida sarugya biba masung sogat pibagi mahini masigi damak ireisa singda nungaiba masung thagat pa phungdorle party gi lamjing makhada ngasi fawda manipur myam gi lanmi MPA na sei kungater ki sanglaba khongsata manipur gi ningkha tamba hanjinaba lalhauda yeknaba IOF amasung makhoi gi khongloi singi mayokta ninganaba litana lanthenerle MPA na lingkhat khibading asi fawda lanfam cham humphumanga hena mayok na khre lanfam sing aduda indagi lanmi kaya thawai mangan khre kaya ama asopan nanganduna soinairaga marebak India da han khre amamda thona phaba MPA lanmi kaya yeknaba mayoknaba lanfam da thawaina pontha oikre kayamana sofan nangkre MPA na lakadaba sei singda satharakadaba lalong amasung langjangi manungsanna lanmi singna miyamga apaba mari semgatuna yawol lalogi pangal sagatpa manipur amasung wesia da leriba yawlup sing punna tabak tominaduna apunbagi pangal sagana bahonaba amasung yawlup singi lanmi sing khusamnaduna IOF ki mathakta akanba langjang sangsinba asina maroiba langjangi thodang oigani serwal sinama kha taraduna MPA ki kungatre suba mapokumun Thoromasida Manipur amasung Wesia gi masil manau oiba lanmi sanglof punamaki lusingda singamadi lanmi singi mafamda UNLF Military Affairs Committee na ikai khomnabu utpagaloina na yafa pauzel piri lebamyam gi ningtam lalauda lekhidraba thoba ningtam lanmi sing Indian security gi myot minaina punsi loikraba ireisa punamaki mafamda revolutionary salute pirakpagaloina na lanfamda asopan nangbadagi amadi Indian force na ot naibadagi soinairaba yaw lanmi sing kaisun sangda leiriba lusingba sing Itaw masung ireisa punoma pusu ikai khumnaba urakle MLA Sam Kumar ge gari mamangda mioi khara ngarang nungmei kapamadi thodo adugi makha tabada MLA masana Home Minister Gaikhangamda thodo adugi matangda thabak lokhatpinaba wakatpada thausadabbu Andro Development Committee na nuaitaba phungdokre ngasi MLA ge quarter pangthokiba pamuisiga unabada Development Committee gi mioi singna phungdokhibada thodok asida senaba mioi sing sarkarna ain goiba serak lokhatkadabani asigumba thodo asi matungda amuk hana thoktanaba honagadabani miyam gi mihut oriba mioi amada asigumba akitu jung pohan bagi tabak satharak laba fawda sarkarna domina lesin base pente haike Development Organization Andro Kendra Mari Manipur Andro Kendra ki Praja Singna Manipur ki lairaba civil organization society mayam ga tanar harga masi makhan mathen kaya gi action akoi makha satharakhini haiba aina Manipur sarkar ki mafamda Development Organization Andro Kendra Regional Secretary mo aina thamjari Loisalak padang asing murui bapau amukan episode sahi sida pangthokadurba Lok Sabha mikhalgi awang nopok lamdam gi oina BJP gi election campaign Narendra Modi nangase Imphal da hodokre ISTV News Bank tabri puno amukana khurumjare